ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛ ꯇꯣꯛꯇꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯐꯣꯟꯗ ꯑꯩꯈꯣꯏ ꯁꯥꯏꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 7:30ꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯕꯕꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯝꯈꯤꯗꯦ꯫ ꯃꯗꯨꯅ ꯑꯩꯅ ꯕꯕꯥ ꯑꯣꯏꯔꯕꯣꯏꯁꯨ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯃꯥꯗ "ꯏꯃꯥ, ꯕꯕꯥ ꯍꯜꯂꯛꯑꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ "ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯅꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛꯇ ꯍꯪꯉꯨ, ꯀꯔꯥꯏꯗ ꯌꯧꯔꯛꯑꯦ ꯍꯪꯉꯨ, ꯅꯅꯦ ꯊꯣꯏꯕꯤꯁꯨ ꯑꯅꯥꯕ ꯍꯦꯟꯖꯜꯂ ꯃꯥꯅꯦ, ꯅꯄꯥꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯏꯉꯛ ꯉꯛꯅ ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯕꯕꯥꯁꯨ "ꯌꯧꯁꯜꯂꯛꯑꯦ, ꯌꯨꯝꯗ ꯆꯪꯉꯛꯑꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯗ "ꯏꯃꯥ, ꯅꯪꯗꯤ ꯇꯥꯍꯧꯗꯕ꯭ꯔꯥ? ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯒꯦꯠꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯒꯦꯠ ꯑꯁꯤ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯑꯩꯗꯤ ꯕꯕꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯒ ꯕꯕꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣই ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯃ ꯇꯧꯏ꯫ ꯏꯃꯥ, ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯅꯅꯦ ꯊꯣꯏꯕꯤꯅ ꯑꯅꯥꯕ ꯍꯦꯛ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯆꯠꯇꯨꯅ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯅꯦꯗꯨꯁꯨ ꯍꯤꯡꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯅꯩ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯏꯆꯥꯁꯤꯗꯤ ꯇꯨꯝꯃꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯀꯤꯅ ꯀꯤꯅ ꯕꯕꯥ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯪꯈꯣꯜꯗ ꯌꯣꯝꯄꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯍꯧꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯌꯣꯝꯄꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ? ꯑꯩꯕꯨ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯔꯥ? ꯍꯣꯏꯗ, ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯀꯤꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯀꯦ ꯇꯧꯔꯛꯄꯗ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯎꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯉꯛ ꯉꯛꯅ ꯕꯕꯥꯒ ꯏꯃꯥꯒꯗ "ꯏꯃꯥ, ꯕꯕꯥ, ꯅꯈꯣꯏꯁꯨ ꯇꯥꯕ꯭ꯔꯣ ꯃꯈꯣꯜ ꯑꯁꯤ? ꯃꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ "ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯅꯃꯥꯒ ꯑꯩꯒꯁꯨ ꯉꯁꯥꯏꯗꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯅꯦ ꯊꯣꯏꯕꯤꯗꯣ, ꯃꯥꯅ ꯅꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯃꯥꯅ ꯂꯩꯕꯥꯛ ꯇꯧꯕꯤꯒꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯃꯥꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏꯃꯤ ꯑꯁꯤ ꯃꯄꯥꯟ ꯊꯣꯛꯑꯕꯖꯥꯠꯔꯥ? ꯃꯥꯏꯕꯅꯁꯨ ꯄꯨꯀꯨꯏ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯍꯥꯏꯔꯝꯕꯅꯤ" ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯏꯅꯦ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯏꯅꯦ ꯑꯁꯤꯁꯨ ꯋꯥꯈꯜ ꯈꯔ ꯆꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯏꯅꯦ ꯊꯣꯏꯕꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯑꯣꯏꯔꯦ, ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯔꯤꯕꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯏꯅꯦ ꯊꯣꯏꯕꯤꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯇꯥꯏꯅꯅ ꯈꯥꯗꯨꯅ ꯂꯩꯕ ꯆꯦꯛꯄꯜ ꯋꯥꯜ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯝꯂꯕ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯅ ꯈꯥꯔꯤꯕ ꯆꯦꯛꯀꯣꯟ ꯋꯥꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯃꯥꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯦ ꯊꯣꯏꯕꯤꯗꯣ, ꯃꯥꯒꯤ ꯊꯋꯥꯏꯔ ꯀꯩꯅꯣ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯌꯣꯝꯄꯥꯛꯇ ꯍꯧꯏ꯫ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ" ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯨꯔꯕ꯭ꯔꯥ?
ꯅꯪꯗ ꯅꯠꯇꯦ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯦꯅꯈꯥ ꯌꯦꯅꯈꯣꯟ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯅꯥꯄꯤ ꯐꯥꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤꯒꯨꯝꯂꯕ ꯑꯀꯤ ꯑꯀꯤꯕ ꯀꯌꯥꯁꯦ ꯃꯈꯣꯏꯗꯁꯨ ꯇꯧꯔꯛꯏ ꯍꯥꯏ ꯍꯌꯦꯡ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯊꯣꯛꯑꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯅꯦ ꯊꯣꯏꯕꯤꯅꯁꯨ ꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯑꯩ ꯁꯤꯅꯤꯡꯗꯦ ꯏꯪꯈꯣꯜ ꯑꯁꯤ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯅꯦ ꯊꯣꯏꯕꯤꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯅꯄꯥ ꯅꯆꯥꯁꯨ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯂꯣꯏꯅ ꯆꯠꯅꯩꯗꯣ ꯅꯃꯥꯗꯤ ꯀꯤꯕꯨ ꯀꯤꯔꯦ ꯌꯨꯝ ꯑꯁꯤꯗ ꯏꯇꯣꯝꯗ ꯂꯩꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯕꯥꯁꯨ ꯏꯃꯥꯒ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯉꯁꯥꯏꯗꯒꯤ ꯅꯃꯥ ꯅꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥ ꯑꯗꯨ ꯑꯩ ꯇꯥꯒꯤꯅ ꯇꯥꯕꯅꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯅꯄꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯤꯔꯕ ꯃꯇꯨꯡ ꯁꯣꯔꯥꯠ ꯍꯥꯏꯗꯅ ꯁꯣꯜꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯅꯦ ꯊꯣꯏꯕꯤꯒꯤ ꯁꯣꯔꯥꯠꯁꯨ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯌꯦꯅꯈꯥ ꯌꯦꯅꯈꯨꯟꯗ ꯁꯩꯗꯥꯡꯗꯨꯅ ꯅꯞ ꯅꯞꯇꯨꯅ ꯇꯣꯡꯉꯒ ꯂꯩ ꯍꯥꯏꯅꯁꯨ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯩ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯁꯣꯔꯥꯠ ꯍꯦꯛ ꯁꯣꯟꯗ꯭ꯔꯤꯐꯥꯎ ꯃꯗꯨꯅ ꯏꯆꯥꯁꯤꯗꯤ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯃꯇꯝ ꯈꯔꯗꯤ ꯑꯀꯤ ꯑꯈꯪ ꯅꯪꯂꯕꯁꯨ ꯅꯅꯦꯗꯨꯒꯤ ꯁꯣꯔꯥꯠꯇꯨ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯗ ꯕꯕꯥ ꯅꯪꯅꯗꯤ ꯀꯤꯗꯅꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯕꯕꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯦ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯥꯡꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯁꯣꯔꯥꯠꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯩꯁꯨ ꯃꯈꯣꯏꯗ ꯆꯪꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯕ ꯌꯥꯎꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯄꯣꯔꯩ ꯅꯪ ꯏꯃꯨꯡꯗꯒꯤ ꯊꯥꯡꯖꯧ ꯑꯃꯠꯇ ꯂꯧꯊꯣꯛꯎꯆꯣ ꯃꯁꯤꯒꯤ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯁꯤ ꯌꯥꯟꯊꯠꯁꯤ ꯃꯥꯟꯇꯣꯞ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯊꯥꯡ ꯀꯔꯥꯏꯗ ꯂꯩꯍꯧꯏ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯣꯔꯩ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯂꯩꯍꯧꯕꯅꯤ ꯅꯪ ꯈꯪꯒꯗ꯭ꯔꯣ ꯑꯩ ꯂꯧꯔꯨꯆꯣꯔꯥ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯂꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯨ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯦꯡꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯑꯩꯅ ꯄꯥꯛꯊꯗꯨꯅ ꯊꯥꯡ ꯑꯗꯨ ꯍꯦꯛ ꯂꯧꯊꯣꯔꯛꯄꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯀꯥꯗꯒꯤ ꯊꯥꯡ ꯐꯦꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ ꯑꯁꯨꯝꯅ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯁꯣꯔꯥꯠꯁꯨ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯇꯝ ꯈꯔꯗꯤ ꯍꯥꯟꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯝꯅꯔꯝꯕ ꯑꯀꯤ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯐꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯒꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯕꯕꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯣꯔꯥꯠꯁꯨ ꯁꯣꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯍꯥꯟꯅ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗꯒꯤ ꯃꯥꯏꯕ ꯑꯃ ꯁꯨꯝ ꯇꯠꯇꯅ ꯊꯣꯔꯛꯈꯤ ꯃꯗꯨꯗ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯏꯄꯥꯒ ꯆꯪꯉꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯪꯉꯨꯁꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯕꯕꯥꯒ ꯑꯩꯒ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯊꯤꯛ ꯀꯤꯔꯨꯝꯒꯨꯝ ꯇꯧꯔꯒ ꯃꯁꯥꯗ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯃꯈꯣꯏꯗ ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯃꯥꯏꯕ ꯑꯃ ꯅꯨꯡꯇꯤꯒꯤ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯎꯏ ꯀꯔꯤ ꯇꯧꯔꯦ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯥꯃꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣই ꯏꯃꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯃꯥꯒꯤ ꯊꯋꯥꯏꯁꯤ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯏꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯁꯤꯗꯒꯤ ꯊꯥꯡ ꯇꯦꯟ ꯃꯈꯥꯗ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯈꯔ ꯍꯦꯛ ꯃꯝꯁꯤꯜꯂꯛꯄꯒ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯃꯤ ꯑꯃ ꯌꯨꯝꯄꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯤꯗꯨꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯦꯡꯕꯔꯅꯦ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅꯗꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯃꯥꯏꯕꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯅ ꯄꯥꯝꯖꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯝꯖꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯏꯪꯈꯣꯜ ꯀꯣꯏꯕꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯇꯦꯟꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯕꯨ ꯌꯨꯝꯄꯥꯛ ꯊꯥꯡ ꯇꯦꯟ ꯑꯁꯤꯁꯨ
ꯍꯨꯟꯇꯣꯛꯈ꯭ꯔꯒꯦ ꯈꯜꯂꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯕꯕꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯌꯦꯡꯉꯣ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯌꯦꯡꯉꯁꯤ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯍꯥꯏꯔꯝꯃꯒ ꯕꯕꯥꯒ ꯑꯩꯒꯁꯨ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯃꯅꯤꯡ ꯃꯌꯥꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯣꯝꯄꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ? ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯕꯨ ꯇꯟꯁꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯈꯔ ꯍꯩꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯍꯟꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯇꯝꯅꯕ ꯍꯧꯔꯛꯄꯗꯒꯤ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯌꯦꯡꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯅꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯈꯣꯏ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯂꯥꯡꯉꯨ, ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯍꯦꯛ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯗ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯉꯥꯒꯨꯝꯕ ꯂꯧꯕꯒꯤ ꯃꯅꯝ ꯑꯃ ꯑꯩꯈꯣꯏꯅ ꯅꯝꯃꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯤ ꯑꯁꯣꯟ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯌꯥꯎꯗꯦ ꯑꯣꯖꯥ ꯃꯥꯏꯕ, ꯇꯧꯕꯗꯕꯨ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ, ꯈꯪꯗꯦ, ꯑꯩꯅ ꯎꯕꯗꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯤ ꯑꯃꯁꯨ ꯃꯃꯤ ꯁꯥꯝꯅ ꯎꯏ, ꯃꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯥꯏ ꯑꯐꯠꯇꯕꯁꯤꯡ ꯑꯁꯤ ꯍꯟꯗ꯭ꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛ-ꯉꯛꯈꯤ, ꯀꯅꯥꯕꯨ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯝꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯐꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯁꯣꯔ ꯑꯗꯨ ꯂꯥꯏ ꯐꯤꯖꯣꯜ ꯍꯣꯡꯕꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯣꯏꯅ ꯆꯦꯜꯂꯛꯈꯤ꯫ ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯗ ꯌꯨꯝ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯊꯪꯅ ꯊꯪꯅꯅ ꯂꯩꯇꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯃꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃꯕꯨ ꯀꯧꯗꯨꯅ ꯁꯥꯟꯅꯔꯨꯕꯒꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯊꯋꯥꯏ ꯑꯗꯨ ꯀꯅꯥꯅ ꯀꯧꯗꯨꯅ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯨꯝꯄꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫